كم قائل قد बिस्मिल्लाहिर्रहमानिर्रहीम मुहतरम हजरात अखोइना था अनीदगी हौना अल्लाह दा दुआ तौरगा हाइजरगा नीजरगा यामना खौरंगना ngairaqpa था यामना मतिक मगुल लेरबा था रमजानुल मुबारक की थादो हौगदौरबनेब अदुना मसीगी रमजानुल मुबारक की थासी कया यामना मतिक मगुल लेबनो हाइबदुगी तेंतकपनेबा अखोइना ngasi नैनगदोरिबस मसी नैनद्रिङै ममांगसिदा मसीगी रमजानुल मुबारक असि करम्बा नुमित्तगी हौगदबनो हाइबदुगी मतंगदा खरा खजिक अखोइ खंगमिन्नसे अखोइ करम्बा नुमित्तगी रमजान थागी रोजा हेनबा हौगदोरिबनो हाइबसिदी था उबा अमसुंग उदबदनेबा डिपेंड तौगदोरिबस करिगुम्बा अखोइना ngasi था से उरबा अदुइ तारगदी ngasi हारिबा नुमित ngasi gi ahingdagi seri hauba haukragani aduga hayengdagi roza henbane bahaugadoribase aduna akhoi ngasi tha yengbagi ihtamam tawgadabane tha yeng baibasisu wajib alal kifaya neba karigumba akhoi gi marak singdagi mi amma phoba tha yengdraba adui targadi mi khuding makki mathakta guna lazim oigadoribane hujiki jamana yamna chakhatpa jamana oibanina aikoina karigumba tha si yeng ludragasu mafam khudingmakta hilal committee thamkhrabανeba makhoi na india masa punnamak mafam khudingmaktagi pau launagani karigumba pau launabada tha ubagi pau phangdragasu makhoi mafam maridagi durbin si thalaga makhoi yengganeba karigumba durbin si thalage yengba matamda tha si uraba adui taragadi makhoi gi maikai elan tawrakaneba ngasi mafam kharada tha ukhre aduna ngasi dagi khoi tarawi son bahugani ngasi gi ahing dagi sehri hobahugani aduga hayeng dagi roza hen gani haibes aduna aikhoi hilal committee gi maikai dagi elan torok ba aikhoi ngai betare karigumba ngasi hilal committee gi maikai dagi tha ubagi elan tawkhraba adui targadi shaban gi aroiba ahing dune ba oigadori bas shaban gi aroiba tarikh taneba nabi karim sallallahu alaihi wasallam na sahabai kiram sing chi punsal laga wastawlam libasi masigi hadith se hazrat salman farsi radiyallahu taala anhu na riwayat tawbaneba mahak na hayeba nabi karim sallallahu alaihi wasallam na shaban gi aroiba tarikh sida ikoi punmaksi jama tawraga punsal laga aikoi da wastawramme aduga herammeba nakhoigi mathakta achauba tha amani laibasi masigi tha si yamna matik mogul leiba yamna mubarak oiba thani masigi tha sida shabe qadar gi ahinga masulai masigi ahing se tha lising amadagi suhena phayeba allah taala na masigi tha sigi roza si nakhoigi mathakta farasoina tharakrabane amasung masigi tha sigi ahingi qayam haibadi tarawi gi namaz se sawab ki posak oina semaga tharakrabane kanaguma misakama masigi thasida Allah na yana ba ababa thabuk ama tawrene adui taragadi ramzan gi atupada faras ama tawbagi sawab ka chapmanana bibigane kanaguma misakama sigi thasida faras ama pangthoene adui taragadi ramzan gi atupada faras humdra pangthokbagi sawab ka chapmanana bibigane masigi thase sabar gi thani amasung sabar gi badla di jannat ne masigi thase amana amaga minungsi chenaba thani amana amaga mating tawnagadaba thani masigi thasida mu'min musalman punnamak ki risk se Allah taala na hengalan biyeb kana guma misak amana roza heliba misak amagi magi roza dubu iftar tawhan beraba adui taragadi magi gunado Allah taala na kokthok piganeba aduga jahannam gi maidagi kannaba zariya mo hen biganeba aduga sitanatana roza heliba misakna phangiba sawabto aduga chapmanana mahakpusu pibigane adugi matamado da sahabai kiram singsin ars tawrameba ya rasulullah aikoi gi maraktagi mi khudingmak rozadar gi iftar tawhon bangam badinatte adui targadi ikoi kari tawgadabano adugi matamado da nabi karim sallallahu alaihi wasallam haiduk piramni puk thanna pichabadu khakta roza iftar tawhon banatte nakhoina ngamjaba khajurama khaktang oiragasu natragana ising yawm ama khaktang oiragasu sangom khara khajiktang oiragasu haibadi nangi istitaat nangna ngamjaba posak khara khajiktang rozadar duda pijaragasu Allah taala na mapung phaba sawapi nabi gani sene bhairi basi aduga amaka makhatana nabi karim sallallahu alaihi wasallam na hairi basi masigi thasi asugum labathani masigi ahanba numittarani asi rahmat kini aduga mathangi numittarani haibadi mayaigi numittarani sina magfirat kini aduga aroiba numittara sina maidagi kanbinabagi zariyani aduna kanaguma misak ama masigi thasida masa masagi minai singsigi thabuk singsida kharkhajiktang oiragas komhan beraba adui taragadi Allah taala na magi guna punna kokthok pigani amasung mahak se maidagi kanbinangai gi zariya mo hen bigani sineba aduga aroiba da potam mari khwaidagi yam toina tawgadaba haibirammeba ahanbada kalima tayyiba
ani subadana istighfargi kasrat aduga ahum subadana jannat si phangnangai gi ikoina dua toba mari subadana maidagi kanbinangai gi ikoi Allah da yam toina haijab aduga hairi basi kanaguma misak amana rozadar amabu ising pitak piraba adoi taragati hayeng qayamat ki numita hauze kausar dagi ising pitak pigani hauze kausar gi ising si thaaba matung dagi mahak si jannat changdri phoba khawrang ba suklei leiroi muhtaram dosto masigi thasi yamna khas oiba thane ba masigi thase rahmat amasung barakat thanba thane masigi tha laibasi insan myoi punnamakki mu'min musalman punnamakki guna punnamak bu kokpi na ba Allah na tharakpa thane aduna asumna lai leirik sing sida chahi sida tha taraga ni thoini aduga tha tarama thoigi maming sing se arab sing china thon bane aduga ramzanul mubarak ki tha sigi maming sidi Allah taala na Quran gi manungda thon jaba mingne ramzan haibigi arthadi ramaza yarmuzu dagi thogak pani chakthek bahai bane aikoina roza heliba amasung tarawi solidu gi barkat dagi aikoi punnamakki aikoi gi guna punnok bu Allah taala na kokthok pi bane masigi thasi Allah taala na khas oina tharak paneba aduna masigi thasi ge khas oiba posak khara layeb ahan bada Allah taala na jo insan myoi begi dushman yeknaba guna gi maikai da matam chuppada insan myoi bising chi pusan nangai gi ne hotnari ba adugum laba shaitan singdo Allah taala na punjal laga ne ba tham khribase aduga jahannam da hukum dauraga jahannam gi thong ching chi loina mak ne ba thinjal han khribase aduga amakka jannat hukum dauraga jannat ki thong pulap sine ba Allah taala na hangdo han khribase sitanatana rozadar gi damakta jannat ching chi decorate dauraga ne ba thammi base aduga sitanatana dunya sida lairiba insan gi atopada makhluk khuding makta Allah na ne ba hukum dori basi e makhluk na khoi loina mak adugum laba roza heliba aigi banda bandi singdu gi damakta duai makfirat tawraga laigada banena sitanatana amaka Allah gi arshi ahan ba asman sida kum aga nungti khuding gi pungkun mari elan ta holli bane kana laibano engondagi maaf tawhanning ba engondagi na khoi gi guna ko khanning bado engonda hairu ai sukchoi soidan makki koktho age kana laibano engonda toba toning ba toba toro na khoi gi toba singdo loina mak kobul tawrage kana laibano adugum laba na khoi gi mal dawlatta na khoi gi risk da hengat haning ba singdo engonda hairu aina sukchoi soidan makki hengat hallage taseng na makki masigi ni'mat da se mamangi ummat sing chida Allah taala na pikhi banatte ba makhoi gi roza dir yamna luna thokpa roza ne ba iftar amadagi na iftar amma phoba marak sida kari gumbi posak amma phoba chaba yade nungthin dasu ahing dasu taseng na makki ai khoi gi roza di khwai digi laiba roza ni makhoi gi matam duda wa lon bo phoba ya ke banatte ba ai khoi gi roza sida di macin thiba oidaba ngangagasu Allah taala na roza di kahende aduga roza ki rahmat barakat ti mangalle aduna taseng na makki ai khoi asugum laba yamna matik magul leiraba rahmat amasung barakat na thallaba Ramzanul Mubarak ki thasigi roza khuding mak hen gani haibase ngasi dagi aikoi thamoi singna ne tawrase Allah taala na aikoi punna makbu mapung phana roza hen bangam bagi tofik pina biboisena